ꯅꯪꯗꯤ ꯂꯨꯝꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯍꯤꯡ ꯃꯤ ꯂꯂꯣꯟꯕꯤ ꯀꯥꯔꯛꯄ ꯒꯥꯔꯤꯗꯅ ꯌꯥꯎꯔꯒ ꯂꯥꯛꯏꯁꯦ. ꯑꯩꯈꯣꯏꯅꯤꯒꯤ ꯃꯤ ꯈꯨꯡꯒꯥꯏꯁꯦ ꯑꯔꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ. ꯑꯩꯈꯣꯏꯅꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯁꯤ. ꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅꯦ. ꯍꯥ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯣꯏꯁꯤꯟꯅꯕ ꯇꯥꯔꯦ ꯃꯤꯁꯤꯗꯤ. ꯗꯨꯕꯥꯏ ꯆꯠꯂꯒ ꯊꯤꯔꯣꯁꯤꯔ ꯈꯪꯗꯦ. ꯊꯤꯅꯤ. ꯗꯨꯕꯥꯏꯒꯁꯤꯅ ꯑꯁꯤ ꯂꯤꯂꯣꯡꯅꯤꯅꯀꯣ. ꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯍꯥꯏꯅꯩ ꯅꯨꯄꯥꯁꯦ? ꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯂꯧꯊꯣꯛꯈꯤꯕ ꯑꯩꯒꯤ ꯏꯁꯅꯦꯃꯤ. ꯍꯥ? ꯆꯦꯟꯁꯦ ꯁꯨꯔꯕ ꯌꯦꯡꯉꯨ. ꯁꯨꯔꯝꯃꯅꯤꯗ. ꯁꯤ ꯕꯦꯡꯒ꯭ꯂꯣꯔꯔꯥ? ꯅꯪꯕꯨ ꯅꯍꯥꯟ ꯁꯦꯟꯗꯨ ꯄꯤꯔꯝꯗꯥꯏꯗꯗꯤ ꯍꯣ ꯄꯥꯝꯃꯨꯕ, ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯌꯥꯝ ꯀꯦꯊꯈꯤꯗꯥꯏꯅꯦ. ꯄꯥꯃꯨꯕꯤ, ꯄꯥꯃꯨꯕꯤ. ꯄꯥꯝꯃꯨꯕꯤ, ꯆꯠꯂꯁꯤꯔꯥ? ꯕ꯭ꯔꯗꯔ ꯅꯪ ꯌꯥꯝ ꯋꯥꯔꯕꯣ? ꯍꯌꯦꯡ ꯗꯨꯕꯥꯏ ꯆꯠꯇꯣꯏꯅꯤ. ꯄꯣꯠ ꯑꯝꯇ ꯄꯦꯛ ꯇꯧꯔꯝꯗ꯭ꯔꯤꯕ. ꯑꯗꯣ ꯗꯨꯕꯥꯏꯗꯒꯤ ꯅꯪꯒꯤ ꯀꯩ ꯂꯩꯕꯤꯔꯣ ꯍꯥꯏꯕ? ꯌꯥꯔꯅꯤꯗ. ꯍꯧꯖꯤꯛ ꯂꯦꯇꯦꯁ ꯚꯔꯖꯟ iPhone. Bye. Millionaire, ꯑꯩꯒꯤ iPhone ꯀꯥꯎꯅꯤꯀꯣ. Sir, amta changzake yagadro? Hi, Pamubi. Jago lao. Lao, hamsi lao. Kopi taksi. Kopi lau ki. Kaino, atay staff kay di amta leitro. Lai kaino, tamam lai. Koi Pamubi di aina thaugan taujaning bado. As Millionaire sema thamoy ka kakto laksali he. Mas Pamubi. Warim sa sagay ko. Kaino, kay warino. Sa matawsida na kapote. Bro, kay na buyaw ke? Bro, kaysa natin da. Millionaire, sa ibanigi joint business ki thada na basen thongdun. As, koi Pamubi ji singba hore ko. As, Pamubi, ngay ko da. Siya chang agreement hay ba? Ano chale? Kay no bro, migi nungsimari da. So am yesin biri sibo. Ati am lu na kanjan biri kay gino. Ay yung luhong bay mato may ay desu agreement ni na ziga inang habi dori bro. Adune, masije tapjabay ani apang mane. Pay, tawto. Ay tumilay ke ba? Nang di na bay, nang ipana ba kara habi bisida. Tawto. Pamubo. Pamubi. Nungsibo. Nungsibi. Nga si Millionaire pilina ka chain siya. Dagi phone su torokte. Kai se khar sano. Kai no man ngrang de phone off thami jibo. Kai se khar sano sing pa jibo. Ibima, da Millionaire lagi bro. Ha, da Millionaire. Kana da Millionaire bro. Da Millionaire mai maming do. Oh, what ba? Ta what ba lagi bro. Akoy pabung di leiti thawam jathiye. Ha, pabung ngai ba. Ta what ba ja? What ba happen natro. Akoy pabung ne. Singi kwa. Mane. Kuin to ji. Masala min to ji. Ngarang zu phone tarakti, ngasi zu phone tarakti. Kai dawra zan. Kai gino mana phone off sum layo jibo. Pamubi. Oi rồi.
ꯀꯩꯅꯣ ꯑꯣꯏꯔꯣꯏꯗꯣꯏꯕꯣ ꯑꯣ ꯅꯣꯏꯅ ꯗꯥ ꯃꯤꯂꯤꯌꯅꯔ ꯇꯧꯔꯤꯗꯣ ꯅꯍꯥꯟꯗꯩ ꯇꯧꯔꯤꯗꯣ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯗꯅ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯦ ꯅꯨꯄꯤꯒ ꯂꯣꯏ ꯊꯤ ꯂꯩꯔꯝꯃꯦ ꯍꯥ ꯗꯥ ꯃꯤꯂꯤꯅꯤꯌꯔꯕꯣ ꯍꯣꯏ ꯑꯗꯣ ꯅꯪꯅ ꯅꯣꯏ ꯗꯥ ꯃꯤꯂꯤꯌꯅꯔꯗ ꯄꯤꯅꯕꯅꯦꯅ ꯑꯩꯉꯣꯟꯗꯩ ꯄꯨꯈꯤꯕ ꯁꯦꯟꯗꯨꯅ ꯀꯝꯗꯧꯕ ꯗꯥꯏꯅꯥ ꯈꯨꯟꯕ ꯑꯩꯗꯣ ꯗꯥ ꯃꯤꯂꯤꯅꯤꯌꯔꯗꯣ ꯁꯨꯝ ꯃꯇꯝ ꯂꯦꯟꯒꯦꯅ ꯈꯥꯏꯕꯅꯦꯕ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯗꯥꯏꯅꯥ ꯈꯨꯟꯕꯅꯦꯕ ꯏꯁ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯗꯥꯏꯅꯥ ꯈꯨꯟꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯌꯥꯎꯏꯂꯣ ꯍꯟꯈ꯭ꯔꯅꯣꯕ ꯑꯁ ꯆꯠꯊꯣꯛꯑꯦ ꯍꯟꯈ꯭ꯔꯅꯣ ꯍꯥꯏꯕꯅꯦ ꯑꯁ ꯑꯣꯟꯊꯣꯛ 나ꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯅꯪꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯞꯄꯒ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯗꯤ ꯅꯪꯕꯨ ꯍꯦꯟꯈꯤꯗ꯭ꯔꯣ ꯃꯇꯨ ꯀꯛꯇꯅ ꯅꯁꯥ ꯎꯊꯤ ꯈꯪꯉꯔꯣꯏꯌꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯁꯠ ꯐꯃꯨꯡꯗ ꯆꯪꯉꯨ ꯑꯩ ꯀꯥꯁꯤ ꯂꯩꯔꯦ ꯆꯪꯉꯨꯕ ꯄꯥꯃꯨꯕꯤ ꯂꯥꯎꯔꯒꯦ ꯂꯥꯎꯒꯅꯣꯕ ꯅꯪ 이바니 ꯂꯨꯅ ꯇꯤꯟꯅꯔꯤ ꯅꯠꯇ꯭ꯔꯕ ꯂꯥꯎꯒ ꯉꯥꯏꯔꯦ ꯁꯠ ꯆꯪꯉꯨ ꯂꯥꯎꯔꯒꯦ ꯂꯥꯎꯒꯅꯣꯕ ꯑꯩ ꯆꯪꯒꯦꯕ ꯆꯪꯉꯨ ꯊꯨꯅ ꯆꯪꯉꯨ ꯁꯠ ꯆꯪꯉꯨ ꯅꯪ ꯑꯩꯅ ꯂꯨꯅ ꯇꯤꯟꯅꯩꯅꯅꯦ ꯅꯃꯥꯏ ꯉꯥꯛꯄꯤꯕꯩ ꯋꯥꯅꯤ ꯌꯨꯝꯗ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄꯗꯨꯗ ꯅꯣꯏꯒꯤ ꯅꯨꯄꯥ ꯌꯥꯎꯗꯦꯅ ꯌꯥꯎꯉꯦꯟꯕꯤꯕꯅꯤ ꯁꯤꯗꯅꯦ ꯅꯪꯅ ꯉꯝꯕꯗꯧꯅ ꯁꯨꯝ ꯇꯧꯁꯜꯂꯛꯑꯗꯤꯅꯦ ꯑꯩ ꯊꯣꯛ ꯆꯠꯆꯈꯤꯖꯅꯤꯀꯣ ꯑꯩꯁꯨ ꯌꯨꯝ ꯂꯩ ꯍꯥꯏꯁꯤꯅꯤ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯃꯤꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯈꯝꯃꯟꯖꯗꯅ ꯁꯨꯝ ꯍꯥꯏꯖꯕꯁꯤꯕꯨ ꯌꯥꯗ꯭ꯔꯣ ꯆꯦꯛꯁꯟꯖꯕꯁꯤꯕꯣ ꯌꯥꯗ꯭ꯔꯒꯅꯦ ꯆꯠꯈꯤꯁꯨ ꯆꯠꯀꯣ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯕꯤꯔꯛꯀꯅꯨ ꯄꯥꯃꯨꯕꯤ ꯁꯦ ꯀꯞꯀꯅꯣꯕ ꯁꯦ ꯑꯁ ꯄꯥꯃꯨꯕꯤ ꯁꯦ ꯑꯩꯅꯦ ꯗꯥ ꯃꯤꯂꯤꯌꯅꯔꯗꯣ ꯃꯥ ꯐꯪꯅꯕ ꯊꯤꯒꯦꯕ ꯃꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯂꯥꯛꯄꯗꯅꯦ ꯂꯨꯝꯃꯒ ꯉꯛꯊꯤꯗ ꯆꯨꯞꯄ ꯐꯥꯒꯦꯁꯦ ꯃꯆꯥꯅꯨꯄꯤꯗꯣ ꯇꯤꯟꯅꯁꯜꯂꯣ ꯑꯗꯨꯒ ꯊꯦꯝꯃꯒ ꯊꯝꯃꯣ ꯃꯄꯥ ꯍꯦꯛ ꯂꯥꯛꯄ ꯄꯥꯎ ꯄꯤꯔꯛꯅꯕ ꯑꯗꯣ ꯅꯇꯣꯝꯗꯗꯤ ꯇꯧꯔꯨꯅꯨ ꯊꯧꯅꯥꯅ ꯑꯃ ꯂꯩ ꯃꯥꯒ ꯍꯧꯔꯒꯦ ꯃꯥꯅꯦ ꯃꯌꯨꯝꯗ ꯍꯟꯖꯟꯕꯒ ꯌꯥꯗ꯭ꯔꯕꯅꯤ ꯃꯥꯁꯨ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨ ꯅꯪ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯗꯗꯤ ꯌꯥꯔꯔꯣꯏ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯦ ꯀꯥꯊꯣꯛ ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯉꯤꯀꯣ ꯕꯦꯝꯃꯅ ꯑꯉꯥꯡ ꯅꯠꯇꯤ ꯅꯠꯇꯅ ꯀꯥꯏꯗꯩ ꯀꯥꯊꯣꯛꯀꯥꯔꯅꯣ ꯄꯥꯕꯨ ꯑꯩꯁꯨ ꯀꯩꯀꯩꯅꯣ ꯇꯧꯔꯒ ꯄꯥꯕꯨꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯕꯣꯔꯗꯤꯡꯗꯒ ꯑꯝꯇ ꯂꯩꯔꯔꯣꯏ ꯌꯥꯗꯦ ꯕꯣꯔꯗꯤꯡꯗ ꯂꯩꯇꯕ ꯌꯥꯔꯣꯏꯀꯣ ꯁꯤꯗꯅꯦ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯅꯊꯟꯗ ꯂꯩꯍꯧꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁ ꯑꯩꯅꯗꯤ ꯁꯦꯟ ꯇꯥꯟ ꯍꯧꯔꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯀꯩꯗꯧꯗꯣꯏꯕ ꯅꯪꯗꯤ ꯀꯩ ꯇꯧꯔ ꯁꯦꯟ ꯇꯥꯟꯗꯣꯏꯕ ꯊꯤꯖꯤꯟꯇꯤꯁ ꯑꯣꯏꯔꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯐꯦꯁꯕꯨꯛꯇ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯒ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯀꯩꯅꯣ ꯊꯤꯖꯤꯟꯇꯤꯁꯗꯤ ꯑꯁ ꯄꯥꯕꯨꯡ ꯅꯪꯁꯤ ꯌꯥꯝ ꯄꯪꯉꯤꯕꯣ ꯁꯥꯏꯟꯁꯀꯤ ꯃꯔꯝꯗ ꯅꯩꯅꯕꯗꯨꯅ ꯁꯥꯏꯟꯇꯤꯁ ꯀꯧꯗ꯭ꯔꯣ ꯃꯤꯒꯤ ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯒꯠꯂꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯄꯗꯨꯅ ꯊꯤꯖꯤꯟꯇꯤꯁ ꯐꯖꯔꯤꯅꯦ ꯅꯪꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯗꯨꯝ ꯌꯥꯕꯅꯦ ꯌꯥꯏ ꯑꯗꯨꯕꯨ ꯕꯦꯝ ꯃꯤꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯈ꯭ꯔꯦ ꯅꯪ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ
Pabung adubudi viral amura anirta adum kapine. Khara sanga leba, khara mina khangnaba. Mi adugi khara fattaba data khara collection tawraga thagapda adum naire kaino. adu ma channel ji kok thong am lai garmi Manipur da YouTube to Facebook to launari me am du dro amonam hai laurok amonam khum amonam laurok amonam khum tang ni me am du nangam to udro kandi atopa kana ga damam khanasi Pabung adudi kai tawduino. u sa khar tharaga lam tu khar senga gero adu gi video namaga thagala jiro Zatho da Pabung. Adui matang dudi aphawa yam laikre. Mina thaleba yong na ma tamjida. mini kana de da bi lai tum kan pau doctor mag oidraju nurse ti ho ya brix As Pabung doctor nurse ki wafam du toksida. Posting du rims daga pishalo. Mayam na pruba sibam tamong khawai da thabang ni na madu. mim lai pabung dubai de halak tri na hai ko Uncle kai Uncle sang pambio punta le khalo. hoi bima wata lagi bra Akoy Pabung di Dubai gi Burj Khalifa ma ton dagi phone tora bada ngai riye. Aduga amu Singapore da chani harame. Karong pa halak tunyo khangdi. Adu uncle dai lege. Chel singdu yarga na aingodo no pibiramo. Lawdo yarga na akoy Pabung la haina biro. Yarni ai wari masum tanage na lakpani ado magi number am to pibigera Akoy Pabung do phone hojang wari sanaramane ba off ta thokre mai shulak ta ba. hoi phare dudi ai amu kon lage ko Hoy uncle. Lesna, se, he na kanjin ga no haraga nangsisu ko. ꯅꯨꯡꯁꯤꯕꯁꯦ ꯌꯥꯝ ꯁꯥꯊꯤꯖꯥꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯖꯅ ꯅꯨꯄꯥ ꯀꯥꯏꯅꯔꯒ ꯀꯩꯝ ꯇꯧꯗꯕꯤ ꯂꯩ ꯅꯪ ꯊꯃꯣꯏ ꯄꯥꯟꯗꯤ ꯄꯥꯜꯂꯤꯀꯣ Thamoy pandam mi bu leibro. Thamoy hajidine kanba thokpa sanadongni. Jing law ba yawgraba kana kem ngamre. Lesna je jing law ba yawmani. Adunani hangoi si ma le. ꯅꯪꯁꯨ ꯍꯦꯃꯟꯗ꯭ꯔꯣ Ka di hemamano wali mani sibokta. Nusi mai na sa adine adum ka thekpa taba. Natra lesna. ꯀꯩꯅꯣ ꯂꯩꯁꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯣ ꯍꯥꯏꯔꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ No sena panghai hainabani se. Pau matamge. ꯀꯔꯤ ꯄꯥꯎꯅꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯦꯅ Kai ne. Lesna. Nang pau je ta roi hairo. Da millionaire gi pau ni da. Ha, da millionaire ge. Lai ja, se hai ro ba se. Kai pau no ba. Ai am ta ding ge ba. ꯀꯩꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯂꯣꯠꯂꯤꯅ ꯗꯥꯃꯤꯔꯒꯤ ꯄꯥꯎ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯗꯕ Shibi. As nabani gi thok se tau lai re. Hai ro ba se ai am ta ding ge ba. Da ina khunbaga da lembaga do thengnai mi nangbo. Date 15 da da millionaire do infan tholaga ni ye. Si ni se hairei je ngonda. Aseng bro. Thongna chumma ba ba. ꯑꯩꯕꯨ ꯍꯣꯏ ꯍꯣꯏ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯅꯤ Ma thok la su. Ai ngonda gi soidana lot khini. Ma ai bu nuksi ba na te. Ai bu nuksi ra di. Ai ge wa ba se. Ma soidana uranga da ba ne. Ai gi maram da su. Amata so halakte ma de. Kana haino he nangjo date 15 da tholakani exam lo shalamu nang lo bala kani sini. Da millionaire. Ai nang bu ngai ram ge ko. Ai nak ta soidana law ko na. ꯇꯥꯏꯅ ꯈꯨꯝꯕꯅꯤꯅꯦ ꯍꯜꯂꯣ ꯇꯥꯏꯅ ꯈꯨꯝꯕ ꯀꯩ ꯂꯩꯔꯒꯦ ꯄ꯭ꯂꯥꯟ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯄꯥꯡꯊꯣꯛꯑꯁꯦ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯅꯍꯥꯟꯒꯤ ꯄ꯭ꯂꯥꯟ ꯏꯊꯟꯗ ꯆꯩ ꯆꯥꯍꯧꯕꯗ꯭ꯔꯣ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯤꯜꯂꯛꯄ ꯄ꯭ꯂꯥꯟꯅꯤ ꯁꯛꯁꯦꯁ ꯁꯣꯏꯗꯅ ꯑꯣꯏꯅꯤ
ꯑꯗꯣ ꯂꯥꯏꯁꯦ ꯌꯥꯎꯔꯤꯕ ꯑꯗꯣ ꯑꯩ ꯂꯥꯏꯁꯦ ꯊꯤꯜꯂꯝꯃꯒ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒꯦꯕ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯈꯔ ꯊꯨꯔꯛꯑꯣꯀꯣ Uncle, yam hawe. 하오네 하오네 자오 네 너희 바봉이 와리도 As, ay di kawe. Ako pabung do Dubai da lekiye. Adu loiraga bu California da meeting yaw kini. Adu ka dum halani. 마카디 Makhali hayang tawrze. Ay class nge. Salaga. 어이 아씨 어이 너희 누피기 플랜지디 하자이네 아씨 야니해 망한 하이브디 얌 하자보니 작체 쇼이 오이니 안강 좀 듣고 오미 아요 그림이 댐 amta ngai khu ne kainom ta haige ba Kay no ka. Kay muk sa ko hay no. Ay sa bo ngamroy pok ing thale. adugi nate ba nei pabong gi number do amta piramu ba Pige. hairo ne 986745302298. Adu angka marang to di chat pane. Adu hojikpudi meeting tawrangini. siodi yarane 너 뱀, 너희 바봉도 락보가 거기도 빠와이러고 너희 바봉다 그이놈 삐도 레이바 pidune ba Uncle, video di ay mo do nung piro. Law do ka na pabong ka dum na view. Ado ay talaga tenge. Ado angka kanong ta haye. 그리 하요네 Ako'y pabong yung tado sa kibnina yung dawa pa am lay aduna. Bisa kita pugi. Tuna singbige ba? Siyan kapto kapsin yada daw hune ba? 실무게 안 오네 Ayaw mo ka dum piyo. 아이고 셰셰 리싱한 이니셰 아도 너희 바봉 락보가 시엔도 싱오고 Hoy uncle, thank you. Talaga dudi. 아 호이 잘로 singani he sel lo lai du sel pisali ne nang nu pi plan ji di pura phel 아이슈네 누가이라드리니 타모이가지 강베레 베테 아도 구짜 락자도 몽디 마빠도 짜백만 해 아이가 아무도 가면 돼 로이 자 토키네 tue ai sel do mang ge mang jagar janu
ꯑꯩꯅꯦ ꯗꯥꯃꯤꯂꯤꯅꯦꯗꯣ ꯂꯨꯝꯕꯅꯦ ꯉꯁꯤꯗꯒꯤ ꯄꯨꯡꯇꯣꯛꯇꯣꯛꯑꯦ ꯅꯪ ꯂꯨꯝꯒꯦꯔꯥ ꯅꯪ ꯂꯨꯝꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯁ ꯉꯥꯏꯈꯣ ꯑꯁ ꯇꯣꯛꯑꯁꯨ ꯄꯨꯟꯅ ꯇꯨꯃꯤꯟꯅꯁꯦꯕ ꯑꯩ ꯄꯥꯃꯨꯕꯤꯗ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦꯕ ꯅꯣꯏ ꯑꯅꯤ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯈꯪꯉꯦ ꯅꯨꯄꯥ ꯑꯝꯇ ꯅꯠꯇꯦ ꯗꯥ ꯃꯤꯂꯤꯅꯤꯌꯔꯕꯨ ꯊꯤꯕ ꯉꯝꯗꯕ ꯅꯕꯦꯝ ꯑꯩ ꯇꯧꯊꯔꯛꯀꯦ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯆꯥꯅꯨꯄꯤꯅꯤꯅ ꯃꯄꯥꯗꯤ ꯍꯦꯟꯅ ꯁꯤꯡꯉꯤ ꯃꯊꯤꯕꯣꯡꯅ ꯃꯔꯣꯝ ꯂꯥꯎꯔꯤꯕ ꯂꯩꯔꯤꯒ ꯑꯣꯞꯄ ꯀꯧꯗꯦ ꯑꯗꯨꯅꯦ ꯃꯊꯤꯕꯣꯡ ꯈꯨꯂꯥꯎꯗꯤ ꯃꯄꯥꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯒꯤ ꯆꯧ ꯄ꯭ꯂꯦꯠ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯕꯗꯨꯕꯨ ꯑꯩꯒ ꯑꯝꯇ ꯈꯥꯝꯗꯕꯈꯩ ꯆꯦꯟꯅ ꯆꯥꯊꯣꯛꯈ꯭ꯔꯤꯅꯦꯃꯦ ꯍꯩ ꯑꯄꯪꯕ ꯁꯥ ꯅꯕꯦꯝ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ ꯑꯩꯅꯅꯦ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤ ꯀꯧꯈ꯭ꯔꯕꯅꯤ ꯂꯥꯛꯑꯅꯤ ꯁꯦꯟ ꯄꯤꯊꯣꯛ ꯇꯣꯛ ꯐꯥꯍꯜꯂ ꯂꯣꯏꯔꯦ ꯂꯥꯛꯑꯦ Secret agent aja. Ih, kayaknya Sofia sini. ꯍꯣꯏ ꯎꯁꯤꯠꯇ꯭ꯔꯣ ꯇꯧꯔꯨꯔꯣꯅ ꯂꯣꯏ ꯊꯣꯝꯇꯠꯇꯅ ꯃꯇꯟ ꯃꯇꯠ ꯇꯠꯀꯅꯤꯀꯣ ꯅꯥꯏ ꯇꯧꯔꯨꯔꯣ ꯑꯝꯇ ꯇꯞꯊꯕꯤꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯄꯪꯕꯅꯦꯕ ꯑꯩꯅꯅꯦ ꯏꯃꯨꯡꯗꯅꯦ ꯁꯦꯡꯒ ꯂꯣꯏ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯃꯕꯅꯦ ꯑꯩ ꯏꯃꯨꯡꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯅꯅꯦ ꯏꯟꯗꯤꯇꯦꯜꯁ ꯂꯣꯏ ꯍꯥꯏꯖꯔꯒꯦ ꯏꯃꯨꯡꯗ ꯆꯪꯉꯒ ꯑꯝꯇ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯁꯦ ꯂꯥꯛꯑꯣꯅꯦ ꯑꯝꯇ ꯑꯩꯈꯣꯏ ꯒꯨꯝꯕꯤ ꯀꯌꯥꯗ ꯂꯧꯅꯝ ꯇꯧꯕꯗ ꯍꯦꯟꯗꯣꯛꯇꯅ ꯉꯁꯤ ꯑꯉꯥꯡꯁꯤꯗ ꯐꯥꯎꯕ ꯅꯪ 이마 이뱀마 다밀이냐? ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯉꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯔꯝꯃꯣ